Committee on Tribal Unity Kotuna National Highway Number 2 da Chatharakiba matam kaktaba economic blockade amasung Kangpokpuyi Sadar Hills ta kokhiba pungkun marigi total shutdown mari leinaba authority ga yanaba purakpadagi handokre India Today NE na phongba pawmagi matung inna Kotuna National Highway Number 2 da matam kaktaba economic blockade kaubaga loinana Kangpokpigi Sadar Hills ta makhatana sangdokhiba pungkun marigi total shutdown gi khongjang adu mari leinaba authority ga yanaba purakpadagi ngasi nongyai matung pung ani dagi handokre Kangpokpi da lairiba chamaga taranithoi suba CRPF battalion asi Lungtin subdivision gi manung chanba bungpi gi manung hanjinba mafam maru aina saibol da deploy tawba haiba wafam asida yasinaba purakhibani hairi warep asina Kukizo community na makhoi gi right amasung territory ngaktuna thamnaba gi daba chayol kharagi mamangdagi protest tawduna lakpa adu khara makhaidi komthoklagani Kukijo singna namna khundaba mafamda chamaga taranithoi suba CRPF battalion deploy tawbiyu haiba Sukotu gi demand asi thabak to onthoklagani haibagi thajaba mari leinaba authority na pirakpagi damak thagatli adumoinamak pung nimphuni pangi manungda mafam sing asida deploy toriba CAPF units sing asi lokthok trabadi hena kanba khongjang sangsen gani hairi